Sangai Festival Pangthokpagi mayokta Gwaltabidagi Lanjenariba miyamna khongjang changshinduna Masha-Mashagi Yumda Hanjilage Hotnarubada Security Force na tear gas cell kayamarum kaptuna khongjang loising Tankhaikhre khongjang loi ahum asok apanang lei khongjang adu irang asina maram oiraga Imphal district ki manung chena leiba Gwaltabidagi lanjenaraktuna hauze saumbungda hangba relief camp ta changjafam loriba miyamna changsin khibani Manipur Sangai Festival Pangthoklabani namakoisu Masha-Mashagi Yumda Hanjillagani haituna ngasi ayuk pung 13 kuntrarom tarakpa matamda lanjanariba singna yangangpokpi kaithellagi Gwaltabi tamna khongchat ama lakhe. First resettlement next Sangai Festival National Highways Free Movement amadi we boycott Sangai Festival haina thaba play card kaya pairaga lakhiba khongchat adu security force na Gwaltabi khunauda thatlaga thamke madudagi miyam aduna makhatana changsinana bahotnabada security force ka Bahorake. Fiba Maduda Security Force na tear gas cell kaya kaptuna miyam adu Tankhaikhre na bohonake. Maduda Imphal district ki police commando personnel amaga Impact TV ki video journalist amaga kongi sarukta asok apan khare yauke. Tungda miyam adu Gwaltabi khunauda phamjillaga makhatana mafam aduda leisinke. Madugi matung Security Force na mukhana tear gas cell kaya kaptuna miyam adu yangangpokpi kaithal fauba tanthurake. Security na tanthurappaduda khongjang loi mari asok apanangke tungda sokpasing adu yangangpokpi PHC da pukhatuna laying chathake ngasi changshin khiba khongjang aduga mari leinana Gwaltabi mathak laikai dagi thongnaujam yaimabi kaubi lanjanarak khibi nupi amana phongdorakpada chahi ani makhai hena irang asina maram oiraga yumda changba phangtana leirapani adubu haujikti lengakna Sangai Festival pangthoklabani nai khoisu yumda hanjinba yananabagi lengakna kari Taurang Lokhatlabaki Haiduna Yum Lom the Lakpane, Masida Security Force Naikogi Mating Pangbiga Trahairaga, Tergia Cell Kaya Kaptuna Tankhaikhre Hong Asianinde, Aikoisu Sahi and Nimakai Hena relief came the one Hinglibane, Maramaduna Lengak Natubada Koibu Sai Sagyumda Mahosagum, Kundalita and Namatorang Paikat Kadabani Hake. Mena primu men leide mi loina mak tangai festival do ba yare haira banina koisu yum mai ke do Gwaltabi hai bai lamje chahi ani ga makhai je koisi changbang amdare ubu phangdre moina yare khutle ha be pesa ka pani haira banina ko yum do yeng jaru rage moina kadi thorang lokhat bi rage government gi side gi haira ga koisi lakchabani police mayam jinjina chokat pi badi laire dana moi mayam na tiar gas caption bo tan thokpi bo to bi re sigumba to bo thawong ni om je koi pamjade koi Jajaning de akoi relief camp da leibasi leiban nungai tere noi yarege athuba matamda sarkar na akoi je yumda hanjan bi holo ni macha masu mayam lairik tamhalle akoi icha isuju tamhaningum kaururamne na ai icha makse huji bakta Tamil Nadu da engineering tamba ama thagi huji ai minai oiraga nungti jagi migi lukhak chenguraga icha gi lairik tamda yadamani na thare ai honare aduna yum mai ge si amtang yengjage yum da amta hanjan jage